ꯂꯩꯔꯤ ꯃꯐꯝꯁꯦ ꯏꯔꯣꯝ ꯂꯩꯖꯔꯥꯎ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯏꯕꯥꯏꯖꯝ ꯏꯕꯣꯝꯆꯥꯒꯤ ꯍꯤꯡꯒꯣꯜꯗꯅꯦ ꯂꯩꯖꯔꯤꯁꯦ ꯄꯥꯕꯨꯡ ꯏꯕꯣꯝꯆꯥꯒꯤ ꯗ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯇꯨꯂꯨ ꯌꯥꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯕꯣꯝꯆꯥꯗꯒꯤ ꯑꯣꯏꯅ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯇ ꯇꯥꯕꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯨꯂꯨ ꯌꯥꯗꯕꯁꯦ ꯃꯥꯒꯤ ꯑꯥꯔꯃꯦꯆꯔꯁꯤ ꯂꯧꯊꯣꯛꯄꯤꯔꯒ ꯃꯥꯒꯤ ꯑꯥꯔꯃꯦꯆꯔꯒꯤ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯀꯔꯤ ꯒ꯭ꯔꯥꯎꯟꯁꯤꯗ ꯃꯦꯒꯤ ꯌꯦꯠꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯒꯤ ꯇꯌꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯜꯗ ꯗꯕꯜ ꯁ꯭ꯇꯦꯟ ꯍꯥꯞꯆꯤꯜꯂꯒ ꯇꯌꯥꯔꯁꯤꯅ ꯎꯪꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯇꯨꯂꯨ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯀꯦꯄꯥꯁꯤꯇꯤꯁꯤꯗ ꯑꯩꯈꯣꯏ ꯏꯁꯤꯡ ꯑꯗꯨꯝ ꯆꯥꯏꯖꯩꯌꯦꯕꯀꯣ ꯃꯁꯤꯅ ꯀꯥꯟꯅꯕꯁꯤꯅ ꯍꯛꯆꯥꯡꯁꯨ ꯐꯔꯦ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯑꯣꯏꯔꯦ ꯑꯗꯩ ꯑꯃꯅ ꯄꯩꯁꯥꯁꯨ ꯇꯤꯡꯗ꯭ꯔꯦ ꯃꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯦꯅꯤ ꯖꯒꯥ ꯃꯐꯝ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯦ ꯑꯗꯨꯒ ꯏꯁꯤꯡꯁꯤꯁꯨ ꯄꯥꯏꯞꯅ ꯁꯥꯡꯅ ꯑꯗꯨꯝ ꯄꯨꯕ ꯌꯥꯏ ꯂꯤꯇꯔ 14-15 ꯀꯨꯟꯃꯨꯛ ꯄꯨꯕ ꯌꯥꯏ ꯄꯥꯕꯨꯡ ꯏꯁꯤꯡ ꯆꯥꯏꯕꯒꯤꯁꯤ ꯑꯝꯇꯪ ꯌꯦꯡꯁꯤꯅꯦ ꯑꯩꯈꯣꯏ ꯑꯝꯇ ꯑꯩ ꯄꯥꯏꯞꯁꯦ ꯄꯥꯏꯖꯒꯦꯀꯣ ꯄꯥꯕꯨꯡꯅ ꯎꯡꯕꯤꯔꯛꯎꯀꯣ ꯁꯥꯏꯀꯜꯗꯣ ꯀꯥꯞꯁꯤꯜꯂꯛꯀꯅꯤꯀꯣ ꯈꯔ ꯃꯦꯟꯕꯤꯌꯨ ꯑꯩꯈꯣꯏ ꯈꯨꯕꯤꯅ ꯃꯦꯜꯂꯨ ꯅꯠꯇꯦ ꯈꯨꯕꯤꯅ ꯃꯦꯜꯂꯣ ꯑꯗꯨꯃꯥꯏꯅ ꯀꯥꯟꯅꯒ꯭ꯔꯦ ꯄꯥꯕꯨꯡ ꯌꯥꯝꯅ ꯑꯦꯛꯁꯔꯁꯥꯏꯖꯁꯨ ꯑꯣꯏꯕ ꯄꯩꯁꯥꯁꯨ ꯇꯤꯡꯗꯕ ꯊꯤꯟꯗꯣꯛ ꯈꯩꯗꯣꯛꯄ ꯈꯣꯡꯆꯥꯛꯇ ꯃꯥꯡꯈꯤꯗꯧꯕꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯐꯖꯅ ꯇꯧꯖꯔꯦꯕ ꯁꯤꯅ ꯀꯥꯟꯗ ꯁꯥꯡꯅ ꯆꯦꯜꯂꯛꯑꯗꯅ ꯉꯥꯛꯇꯅꯤ ꯁꯤ ꯁꯦꯝ ꯁꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯣꯏ ꯍꯩꯕ ꯉꯥꯛꯇꯅꯤ